ꯑꯗꯨꯝ Bhoot-Pretsinggi Asengba ꯐꯤꯂꯝꯁꯤꯡꯁꯤ ꯄꯥꯝꯕꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯣꯔꯔ ꯃꯨꯚꯤꯁ ꯀꯌꯥ ꯑꯃꯗ ꯑꯀꯤ-ꯑꯀꯤꯕ ꯁꯛꯐꯝ ꯀꯌꯥ ꯑꯃ ꯎꯈ꯭ꯔꯦ꯫ ꯍꯣꯔꯔ ꯐꯤꯂꯝꯁꯤꯡꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯀꯤ-ꯑꯈꯪ ꯍꯦꯛ ꯎꯕꯗ ꯈꯪꯕ ꯇꯨꯖꯨꯡꯕ ꯅꯤꯡꯁꯤꯡꯕꯗ ꯀꯤꯕ ꯐꯥꯎꯂꯤꯕꯁꯤꯡꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝꯁꯤ ꯐꯤꯂꯝꯁꯤꯡꯁꯤꯗ ꯌꯥꯎꯔꯤꯕ ꯌꯥꯝ ꯑꯀꯤ-ꯑꯀꯤꯕ ꯁꯛꯐꯝꯁꯤꯡ ꯑꯁꯤꯅꯅꯤ꯫ ꯈꯨꯗꯝ ꯑꯃ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯗ ꯅꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯐꯤꯂꯝꯁꯤꯗ ꯌꯥꯎꯈꯤꯕ ꯗ ꯅꯟꯒꯤ ꯑꯀꯤꯕ ꯁꯛꯇꯝꯁꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯈꯜꯗ ꯎꯔꯤꯕ ꯃꯃꯤꯁꯤꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯐꯥꯎꯍꯟꯕ ꯉꯝꯃꯤ꯫ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯁꯤꯒꯤ ꯑꯀꯤ-ꯑꯀꯤꯕ ꯁꯛꯐꯝꯁꯤꯡꯁꯤ ꯃꯁꯤ ꯀꯅꯥ-ꯀꯅꯥꯃꯛꯅꯗꯤ ꯁꯥꯔꯤꯕꯖꯥꯠꯅꯣ? ꯃꯈꯣꯏꯁꯤ ꯇꯥꯏꯕꯪꯗꯗꯤ ꯀꯔꯝꯕ ꯁꯑꯣꯡ ꯁꯛꯐꯝ ꯑꯣꯏꯔꯕꯖꯥꯠꯅꯣ? Bhoot-Pretsinggi ꯑꯀꯤ-ꯑꯀꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯁꯥꯔꯤꯕꯁꯤ ꯃꯁꯤ ꯍꯩꯊꯣꯏ-ꯁꯤꯡꯊꯣꯏꯔꯕ ꯑꯦꯛꯇꯔ-ꯑꯦꯛꯇ꯭ꯔꯦꯁ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯔꯔ ꯐꯤꯂꯝꯁꯤꯡꯒꯤ ꯑꯈꯟꯅꯕ ꯃꯦꯀꯞ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯤꯖꯣꯜꯅ ꯑꯦꯛꯇꯔꯁꯤꯡꯁꯤꯒꯤ ꯃꯁꯛ ꯁꯛꯐꯝꯁꯤ ꯄꯨꯡꯑꯣꯟ ꯑꯣꯟꯊꯣꯛꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯒꯟꯗꯦ꯫ ꯉꯁꯤꯗꯤ ꯃꯃꯤꯡ ꯆꯠꯂꯕ Bhoot-Pret ꯈꯔꯒꯤ ꯃꯔꯝꯗ ꯀꯅꯥ-ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯦ꯫ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯃꯦꯔꯤꯀꯥꯟ ꯑꯦꯛꯇ꯭ꯔꯦꯁ ꯗꯦꯕꯤ ꯅꯤ꯫ ꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯦꯛꯇ꯭ꯔꯦꯁꯅꯅꯤ ꯌꯥꯝ ꯀꯤꯅꯈꯤꯕ ꯍꯣꯔꯔ ꯐꯤꯂꯝ ꯗ ꯔꯤꯡ ꯑꯃꯗꯤ ꯗ ꯔꯤꯡ ꯄꯥꯔꯠ 2ꯗ ꯁꯤꯒꯤ ꯌꯥꯝ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯁꯤ ꯂꯥꯡꯈ꯭ꯔꯤꯕ꯫ ꯃꯤꯌꯥꯝꯕꯨ ꯑꯀꯤ-ꯇꯨꯖꯨꯡꯕ ꯐꯥꯎꯍꯟꯈꯤꯕ ꯉꯁꯤꯁꯨ ꯗ ꯔꯤꯡꯒꯤ ꯚꯨꯠ ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯅꯔꯤꯕ ꯃꯁꯝ ꯃꯨꯁꯤꯟ-ꯃꯨꯅ ꯁꯥꯡꯂꯒ ꯑꯉꯧꯕ ꯅꯥꯏꯠ ꯒꯥꯎꯟ ꯁꯦꯠꯄꯤ ꯁꯃꯥꯔꯥ ꯀꯧꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯁꯛꯂꯣꯟꯗꯨ ꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯤꯁꯤꯅ ꯂꯥꯡꯂꯤꯕꯅꯤ꯫ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ ꯐꯤꯂꯝꯒ ꯇꯥꯏꯕꯪꯒ꯫ ꯗ ꯀꯟꯖꯨꯔꯤꯡ 2 ꯑꯃꯗꯤ ꯗ ꯅꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯅꯤꯁꯤ ꯑꯗꯨꯝꯁꯨ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯝꯃꯅꯤ ꯈꯜꯂꯤ꯫ ꯐꯤꯂꯝ ꯑꯅꯤꯁꯤꯗ ꯑꯌꯦꯡꯕꯁꯤꯡꯕꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯍꯟꯈꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯕꯂꯦꯛ ꯑꯃꯗꯤ ꯅꯟꯒꯤ ꯁꯛꯇꯝꯁꯤ ꯃꯁꯤ ꯀꯅꯥꯅ ꯂꯥꯡꯈꯤꯕꯒꯦ ꯑꯗꯨꯝ ꯈꯪꯕ ꯉꯝꯕꯤꯕ꯭ꯔꯥ? ꯍꯛꯆꯥꯡꯗꯤ ꯅꯥꯔꯛꯇ꯭ꯔꯤꯉꯩ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯗ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯗꯕ 100% ꯅꯦꯆꯔꯦꯜ ꯑꯣꯏꯕ ISO ꯁꯔꯇꯤꯐꯥꯏꯗ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯗꯥꯏꯇꯔꯤ ꯁꯄ꯭ꯂꯤꯃꯦꯟꯠ 5 ꯈꯛ ꯈꯪꯃꯤꯟꯅꯁꯦ꯫ ꯅꯝꯕꯔ 1 ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯁ꯫ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯁꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝ ꯀꯨꯞꯊꯅ ꯁꯦꯂꯨꯂꯔ ꯂꯦꯚꯦꯜꯗ ꯃꯊꯧ ꯇꯧꯗꯨꯅ ꯁꯣꯟꯊꯔꯝꯕ ꯁꯦꯜꯁꯤꯡ ꯅꯧꯅ ꯁꯛꯇꯤ ꯄꯤꯁꯤꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯁꯥꯟꯒꯠꯍꯜꯂꯤ꯫ ꯃꯤꯅꯔꯦꯜ ꯑꯃꯅ ꯑꯥꯏꯑꯣꯅꯤꯛ ꯑꯣꯏꯔꯛꯂꯤꯕꯁꯤ ꯄꯣꯖꯤꯇꯤꯚ ꯅꯠꯇ꯭ꯔꯒ ꯅꯦꯒꯦꯇꯤꯚ ꯆꯥꯔꯖ ꯄꯨꯔꯛꯂꯕ ꯀꯥꯟꯗꯅꯤ꯫ ꯃꯈꯣꯏꯁꯤ ꯃꯁꯥꯅ ꯄꯥꯝꯖꯅ ꯏꯁꯤꯡꯒ ꯇꯥꯏꯁꯤꯟꯅꯖꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯛꯆꯥꯡ ꯁꯤꯟꯊꯨꯡꯅ ꯃꯥꯒꯤ ꯀꯥꯟꯅꯕꯁꯤ ꯌꯧꯁꯤꯜꯍꯟꯕ ꯉꯝꯃꯤ꯫ ꯌꯥꯏ ꯂꯥꯏꯐꯁ꯭ꯇꯥꯏꯜꯒꯤ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜ ꯁꯤꯖꯤꯟꯅꯕꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯕ ꯐꯒꯠꯍꯜꯂꯤ, ꯁꯔꯨ ꯑꯃꯗꯤ ꯇꯣꯡꯁꯥꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ, ꯕꯤꯄꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯑꯃꯥꯡꯕ ꯌꯦꯛꯈꯠꯄ, ꯅꯨꯡꯁꯪ ꯐꯍꯜꯂꯤ, ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯆꯥꯡ ꯋꯥꯡꯕ ꯅꯦꯝꯊꯍꯟꯕꯗ ꯆꯥꯎꯅ ꯇꯦꯡꯕꯥꯡ꯫ ꯅꯝꯕꯔ 2 ꯋꯨꯃꯟ ꯀꯦꯌꯔ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯅꯨꯄꯤꯁꯤꯡꯒꯤ ꯏ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ, ꯊꯥꯒꯤ ꯈꯣꯡꯆꯠ ꯆꯥꯡ ꯅꯥꯏꯗꯕ, ꯐꯤꯉꯧ ꯆꯠꯄ ꯑꯃꯗꯤ ꯋꯨꯝꯗꯒꯤ ꯊꯣꯔꯛꯀꯟꯕ ꯑꯅꯥꯕꯁꯤꯡꯗꯒꯤ ꯀꯟꯕ ꯑꯃꯗꯤ ꯐꯒꯠꯍꯟꯕꯗ ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯩꯖꯔꯦ ꯄꯔꯐꯦꯛ ꯄ꯭ꯂꯁ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯈꯠꯍꯜꯂꯤ, ꯑꯔꯨꯝ ꯂꯥꯏꯍꯧ, ꯀꯥꯡꯈꯨ ꯈꯨꯕ, ꯂꯤꯚꯔ ꯑꯃꯗꯤ ꯀꯤꯗꯅꯤ ꯁꯣꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯐꯒꯠꯍꯟꯕ ꯉꯝꯃꯤ꯫ ꯅꯝꯕꯔ 4 ꯑꯦꯛꯇꯤꯚ ꯕ꯭ꯔꯦꯟ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕ, ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ, ꯃꯦꯃꯣꯔꯤ ꯁꯣꯟꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕ ꯉꯝꯃꯛꯇꯕꯗꯒꯤ ꯐꯒꯠꯍꯜꯂꯛꯄ ꯉꯝꯃꯤ, ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯤ꯫ ꯑꯔꯣꯏꯕꯗ ꯂꯩꯖꯔꯦ ꯄꯔꯐꯦꯛ ꯒ꯭ꯂꯣ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯗꯕ, ꯀꯨꯆꯨ ꯄꯥꯟꯗꯕ, ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯎꯟꯁꯥ ꯈꯣꯏꯖꯤꯜꯂꯛꯄ, ꯎꯔꯤꯡ ꯃꯥꯍꯤꯡ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯀꯟꯕꯗ ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯤ꯫ ꯄꯥꯝꯕꯤꯕꯁꯤꯡꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯤꯕ ꯅꯝꯕꯔ ꯑꯃꯍꯦꯛꯇꯗ ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯑꯃꯦꯔꯤꯀꯥꯟ ꯑꯦꯛꯇ꯭ꯔꯦꯁ ꯕꯣꯅꯤ ꯑꯦꯔꯟꯅ ꯁꯥꯕꯅꯤ ꯕꯂꯦꯛ ꯑꯃꯗꯤ ꯅꯟ ꯑꯅꯤꯃꯛꯁꯤ꯫ ꯃꯦꯀꯞ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯕꯣꯅꯤ ꯑꯦꯔꯟꯁꯀꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟꯕ ꯁꯑꯣꯡ ꯁꯄꯥꯟꯁꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯛꯇꯤꯡ ꯁ꯭ꯀꯤꯜꯁ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯄꯥꯝꯅ ꯌꯦꯡꯅꯈꯤꯕ ꯕꯂꯦꯛ ꯑꯃꯗꯤ ꯅꯟ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ 2017ꯗ ꯄꯨꯊꯣꯛꯈꯤꯕ ꯏꯠ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯃꯨꯚꯤꯁꯤꯒꯤ ꯄꯦꯅꯤꯋꯥꯏꯁ ꯗ ꯗꯦꯟꯁꯤꯡ ꯀ꯭ꯂꯥꯎꯟ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔ ꯑꯁꯤꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯌꯥꯝ ꯀꯤꯅꯈꯤꯕꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃꯅꯤ꯫ ꯇꯝꯊꯤꯔꯕ ꯀ꯭ꯂꯥꯎꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯁꯤꯅ ꯃꯥꯒꯤ ꯗꯤꯃꯣꯅꯤꯛ ꯁ꯭ꯃꯥꯏꯜ ꯑꯁꯤꯅꯤ, ꯃꯥꯒꯤ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯄ ꯃꯤꯅꯣꯛ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯒꯤ ꯄꯦꯅꯤꯋꯥꯏꯁ ꯗ ꯗꯦꯟꯁꯤꯡ ꯀ꯭ꯂꯥꯎꯟ ꯁꯥꯔꯤꯕ ꯑꯦꯛꯇꯔ ꯑꯁꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯋꯤꯗꯤꯁ ꯑꯦꯛꯇꯔ ꯑꯃꯅꯤ, ꯕꯤꯜ ꯁ꯭ꯀꯥꯔꯁꯒꯥꯔꯗ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯏꯕꯪꯒꯤ ꯁꯛꯇꯝ ꯑꯁꯤꯒ ꯐꯤल्मꯒꯤ ꯁꯛꯇꯝ ꯑꯗꯨꯒ꯫ 2013ꯒꯤ ꯃꯃꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯩꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯛꯄ ꯌꯥꯝ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯃꯃꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯀꯥꯎꯉꯝꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯚꯨꯠꯀꯤ ꯁꯛꯇꯝꯗꯨ ꯃꯗꯨ ꯀꯔꯝꯕ ꯑꯦꯛꯇꯔꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕꯤꯕ꯭ꯔꯥ? ꯃꯃꯥ ꯐꯤꯂꯝꯁꯤꯗ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯎꯃꯪꯒꯤ ꯌꯨꯝ ꯑꯃꯗ ꯃꯆꯥ ꯁꯛꯇꯨꯅ ꯌꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯣꯛꯆꯕꯤ ꯑꯁꯤ ꯇꯥꯏꯕꯪꯁꯤꯒꯤ ꯅꯃꯨꯅꯥ ꯑꯃꯗꯤ ꯅꯠꯇꯦ꯫
ꯎꯕꯗ ꯀꯤꯕ ꯐꯪꯂꯕ ꯃꯃꯤꯒꯨꯝ ꯄꯥꯏꯗꯨꯅ ꯆꯠꯄ ꯀꯔꯤꯅꯣ ꯍꯥꯏꯐꯝꯅꯁꯨ ꯈꯪꯗꯕꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯑꯣꯡꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯅꯃꯨꯅꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯁꯥꯔꯤꯕꯁꯤ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯁ꯭ꯄꯦꯅꯤꯁ ꯑꯦꯛꯇꯔ ꯍꯥꯕꯤꯌꯔ ꯕꯣꯇꯦꯅ ꯁꯥꯕꯅꯤ ꯑꯦꯛꯇꯔꯁꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯂꯩꯔꯕ ꯍꯣꯔꯔ ꯃꯨꯚꯤ ꯀꯌꯥ ꯑꯃꯗꯁꯨ ꯗꯤꯃꯟꯒꯤ ꯔꯣꯜꯁꯤ ꯃꯉꯣꯟꯗ ꯄꯤ ꯈꯨꯗꯝ ꯑꯣꯏꯅ ꯀꯟꯖꯨꯔꯤꯡ ꯄꯥꯔꯠ 2ꯗ ꯗꯤꯃꯟ ꯁꯥꯔꯤꯕꯁꯤ ꯃꯍꯥꯛꯅꯤ ꯑꯗꯨꯒ ꯔꯦꯛ ꯍꯥꯏꯔꯤꯕ ꯃꯨꯚꯤꯁꯤꯗꯁꯨ ꯃꯍꯥꯛꯅ ꯖꯣꯝꯕꯤꯒꯤ ꯁꯛꯇꯝ ꯂꯥꯡꯂꯦ ꯍꯥꯕꯤꯌꯔ ꯕꯣꯇꯦꯠꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤ ꯃꯁꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯨꯠ ꯑꯃꯗꯤ ꯈꯨꯠꯁꯥꯁꯤ ꯃꯁꯤꯌꯥꯝ ꯁꯥꯡꯉꯦ ꯑꯃꯗꯤ ꯃꯍꯥꯛ ꯐꯤꯠ 3 ꯏꯟꯆꯤ 3 ꯋꯥꯡꯉꯦ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯇꯣꯞ ꯇꯣꯞꯄ ꯐꯤꯕꯝ ꯑꯁꯤꯅ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡꯁꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯆꯨꯅ ꯋꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ ꯑꯗꯣꯝ ꯖꯤꯄꯔꯁ ꯀ꯭ꯔꯤꯄꯔꯁ ꯐꯤल्म ꯑꯁꯤ ꯌꯦꯡꯕꯤꯔꯕ꯭ꯔꯥ ꯌꯦꯡꯕꯤꯔꯕ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯅꯤꯡꯊꯤꯔꯕ ꯀꯥꯎꯉꯝꯗ꯭ꯔꯕ ꯁꯛꯇꯝꯁꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯁꯣꯏꯗꯅ ꯃꯃꯤ ꯇꯥꯕꯤꯔꯝꯒꯅꯤ ꯈꯟꯖꯩ ꯖꯣꯅꯥꯊꯟ ꯕ꯭ꯔꯦꯛ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯁꯤ ꯑꯦꯛꯇꯔꯁꯤꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦꯗꯅ ꯈꯜꯂꯁꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯀꯩꯗꯧꯅꯩ ꯖꯣꯅꯥꯊꯟ ꯕ꯭ꯔꯦꯛꯁꯤ ꯃꯁꯤ ꯖꯤꯄꯔꯁ ꯀ꯭ꯔꯤꯄꯔꯁꯇ ꯌꯥꯎꯕ ꯃꯁꯥ ꯄꯥꯟꯕ ꯃꯁꯛ ꯐꯖꯕ ꯃꯤ ꯆꯥꯕꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯗꯣꯝꯅ ꯈꯪꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯇꯥꯏꯕꯪꯗꯗꯤ ꯃꯍꯥꯛꯁꯤ ꯌꯥꯝ ꯆꯤꯟ ꯂꯦꯝꯕ ꯖꯦꯟꯇꯜꯃꯦꯟ ꯑꯃꯒꯤ ꯁꯛꯇꯝꯅꯤ 2019ꯒꯤ ꯐ꯭ꯔꯥꯏꯗꯦ ꯗ 13 ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯐꯤल्ꯝꯁꯤꯗ ꯑꯀꯤꯕ ꯃꯥꯏꯈꯨꯝ ꯎꯞꯄ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯖꯦꯁꯟ ꯕꯣꯔꯤꯁꯀꯤ ꯔꯣꯜ ꯂꯧꯔꯤꯕꯁꯤꯅ ꯑꯃꯦꯔꯤꯀꯥꯟ ꯑꯦꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯟꯠꯃꯦꯟ ꯗꯦꯔꯦꯛ ꯃꯤꯌꯔꯁ ꯍꯥꯏꯔꯤꯕ ꯋꯥꯡ ꯆꯥꯎꯔꯕ ꯖꯦꯟꯇꯜꯃꯦꯟ ꯑꯁꯤꯅꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯈꯤꯕ 2003ꯒꯤ ꯇꯦꯛꯁꯥꯁ ꯆꯦꯟꯁꯣ ꯃꯥꯁꯥꯀꯔ ꯍꯥꯏꯔꯤꯕ ꯐꯤल्ꯝꯁꯤꯗ ꯂꯦꯗꯔ ꯐꯦꯁꯀꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯑꯁꯤꯅ ꯑꯦꯟꯗ꯭ꯔꯌꯨ ꯕ꯭ꯔꯥꯏꯅꯔꯁꯀꯤ ꯍꯥꯏꯔꯤꯕ ꯑꯃꯦꯔꯤꯀꯥꯟ ꯑꯦꯛꯇꯔ ꯑꯁꯤꯅꯤ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯂꯦꯗꯔ ꯐꯦꯁꯀꯤ ꯋꯥꯔꯤꯁꯤ ꯗꯤꯑꯦꯁꯤꯅꯁꯨ ꯍꯥꯟꯅ ꯂꯤꯖꯈ꯭ꯔꯦ ꯍꯥꯟꯅ ꯇꯥꯕꯤꯈꯤꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯥꯛꯄꯤꯌꯨ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯑꯦꯗꯋꯥꯔꯗ ꯒꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯨꯕꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗꯤ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯗ꯭ꯔꯤꯁ ꯑꯗꯨ ꯍꯦꯛ ꯎꯍꯧꯕ ꯄꯨꯂꯤꯁꯁꯤꯡ ꯗ꯭ꯔꯤꯁ ꯑꯗꯨ ꯃꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃꯁꯨ ꯌꯥꯎꯈꯤ ꯑꯦꯗꯋꯥꯔꯗ ꯃꯤꯒꯤ ꯀꯣꯛꯀꯤ ꯇꯨꯝꯕꯥꯗꯒꯤ ꯇꯦꯡꯀꯣꯠ ꯃꯑꯣꯡ ꯑꯣꯏꯅ ꯁꯥꯕ ꯄꯥꯇ꯭ꯔ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯆꯃꯁꯅ ꯀꯣꯠꯇꯨꯅ ꯊꯛꯂꯤ ꯊꯛꯄ ꯂꯣꯏꯕꯒ ꯑꯔꯦꯝꯕ ꯂꯨꯈꯥꯛꯇꯨ ꯃꯤꯒꯤ ꯎꯟꯁꯥꯅ ꯐꯣꯠꯆꯤꯟ ꯇꯥꯏꯁꯤꯟꯗꯨꯅ ꯁꯦꯝꯕ ꯗꯁꯕꯤꯟꯒꯨꯝꯕ ꯌꯨꯔꯤ ꯇꯧꯕ ꯑꯣꯟꯊꯣꯛꯄ ꯄꯥꯇ꯭ꯔ ꯑꯃꯗ ꯑꯃꯨꯛ ꯍꯩꯖꯤꯟꯈꯤ ꯏꯟꯁꯤꯗꯤꯌꯁ ꯆꯦꯞꯇꯔ 2 ꯑꯃꯗꯤ 3ꯗ ꯕ꯭ꯔꯥꯏꯠ ꯑꯦꯟ ꯕ꯭ꯂꯦꯛꯀꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯑꯁꯤꯁꯨ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯑꯃꯦꯔꯤꯀꯥꯟ ꯑꯦꯛꯇꯔ ꯐꯤꯠꯁ ꯄꯦꯇ꯭ꯔꯤꯛꯅ ꯁꯥꯕꯅꯤ